Center ki Luchingba sing na karok padigi ngarang ayuk akan flight amada Delhi zatchiba Chief Minister N B na Luchingba team adu ngarang numidang Union Home Minister Amit Shah ga unaduna wari sanaraba matung numidang athengba pung ama khairom tak matumda Imphal da halakre hairi Chief Minister N B na Luchingba team anuda Minister Govindas Konthojam TS Biswajit Y Khemsan TS Basanta Kumar amadi BJP Manipur Pradesh ki President A Sarda Saruk Yaki Union Home Minister Amit Shah ga unabada handak MLA Tarana Guwahati da pangthokhiba paumishing ga unaba amada tonganba administration ama semnaba dabi tawkhiba wafamsing amasung haujik lamdam asida oiriba irang singi matangda wari sanaki hairi Union Home Minister gi maikei tu haujik oiriba irang ase thu matang manungda waroishin proktuna ingtapa hanjilnaba Paotak pirakhi haina pawgi source amana hairi nakal amromda hauji Delhi da leiriba BJP gi MLA Karam Shyam Pawnam Brojen TS Radhe Shyam amadi Ragumanina punna khuyek piduna media da thadorokhiba cherol amana thasi ahumdagi lamdam asha thokliba thoningdaba thodok asina mioi kya gi punsi ma khiba loena lanthum kaya amang ata thokhiba asi mioi bana pangthokloidaba pankhagi wangmada leiba thabok singni haiba loena athu matamgi manungda ing tappa hanjilnaba honamina si harakli amaromda Hauzik MLA Marina Delhi da leiriba asi masagi oijaba thiba nate lamdam asigi senmilon amasung sapkha thawrang ki thaboksing pangthoknaba center gi Luchingba sing unaduna wari sanabane miyamna lana snopiganu hainasu harakli